KUMJA listing aniga kuntaruki Board of Secondary Education Manipur Bosem na Louba High School Living Certificate Examination Hayengdagi TONGANBA Center chama ka humphuma thoida Pangthokpa Houragani February ki tarik kulhumdoi dagi March ki tarik kulhumdoi fawba tha ama chupna pangthokka dawriba examination asita punna mahairoi listing kunthra taruk astatret kunmanga na saruk yagani chingda center humphuma thoi amadi tampakta center chama da pangthokka dawriba exam asida nupa mahairoi listing tara nipan ga chahum ga humbudra manga amadi nupi mahairoi listing tara nipan ga chahum ga yangkhai ne exam thagani district wise ta yenglakko matam da chingi mafam dagi mahairoi listing tara mapan ga nifu taruk amadi tampak yoina apuna mahairoi listing tara tret ka chatruk ka humdra mapan oigani manipur thokli ba irang asina maram oiraga internally displaced person idp chahum ga maudrani thuine exam thagani makhoi gi manung da tampak dagi mahairoi chani ga kunthra mathoi amadi chingdagi mahairoi chama ga humfu mathoi oigani bisupur district na idp khwaidagi yamna exam thaba district oiragani school gi category da yenglabadi government school dagi candidate listing nipan ga chama ga maudra mathoi aided school dagi listing amaga chamri ga maudra nipan amadi private school dagi mahairoi listing kuntaret ka kunthra taruk oiri examination asipu mapung fana pangthok na bagi damak nodal officer tara appointed tore hairi loinana ching amadi tampaki oina inspection team kunthra taruk semlei hairi amadi ahen boy na special team tara nithoi amagasu examination process yengsinanaba thamle hairi section thorang oina bharatiya nagarik suraksha sanhita bnss ki section 163 gi makhada center singi akoibada law and order nga thamnaba thabak sing paikhatle hairi kanagumbana aranba pambai sing seasonara mathengnarabadi high school living certificate examination amadi higher secondary examination act 2024 gi makhada sahi tara jail da fadok piba natraga sel oina lupa crore ama fine thian ba yai hainasu Bosem gi mai kai digi phongdorakli loinana exam asibu mai pak na pangthokna ba mama mapa oibesi miyam amadi mahairoi singna cooperation pbu hainasu Bosem gi mai kai digi appeal torakli Board of Secondary Education Manipur High School Living Certificate Examination 2026 asi Hayengdagi Pangthokpa Houragani Singina Pangthokpa Houragani Singapore Houragani Hayengdagi examination Singapore Center Sama Kumatoi Singapore Amadi Tanda Sama Hayengdagi Center Singapore Houragani Tuna Mahiroi Isung Sata Daruka Satek Kumanga Hasagani Masida Masaki Masina Disintara Pansum Drama Madi Nupi Masaki Masina Disintara Pansum yang ini Government schools ki Sata Disum Pansam Drama Koina Sokagani Aided school ki Sata Disum Masaki Makutara Nipana Sokagani Amadi private school ki Sata Sati Disum Kutara Kuntarekta Pusatana koi haji prakashita bisau gajani winona singa kunna bisu karama kuni futur amadi tamga sintara prakka satu ko ramapan kunna sina sai haidwa sura kota satu ko masuk kini lain berang sih matungina bagi IDP ki masing susun konsege IDP una internally displaced person semua bukan koi idea prakashita Moisho Yagani, Tamana Sani Shama Mini, Singana Sama Mapini, Fighting Mamba, IDP Messi, Disney to District Wagani. Hydro Paikasi, President Pampon, Namita, Singilam Santa, whatever Fisher Tara. When the inspection teams, when I have time spot and a hundred bar, teams so any the Kutaka Pagani. Tongan special teams board members special team terani koi gawani winner singa hydro machine sura packet mana ke hydro inspection team koi thamjari winner parikha ke tomorrow na tara ka complaint suggestion to binunga nei ragi ko rule koi hamjare winner na hydro parikha da ekona Rekasida pina kertotoriba lobi ketoriba hakim lobi ketoriba sourcing esai OC wena ni legislators ni pina tongan ba wena inspection team singi tongan ba meeting ko kaya hamduna rekasi sudah ngamduna ba
kay toksike kamay ko na sige ay bagi umuta na kainan ay kanan na bagi meeting ani on so ako hana na ko tawre aduga